Manipur yamna maming chatpa Rose Makhal Chatret Kayang Kairom Hoba, Imphal West District ki Manung Chanba, Urembam Dalaiba, LG Rose Garden ki Tarataruk suba mapok kumwon thouram, Leikol asi maktada ngarang pangthokhre. Thouram maduda kakching esi ki hanagi MLA Y Surchandra, Manipur gi saknai raba nungi layang pangthokpa, Padmashri L. Nabakisor, ELITETV ki News Editor Jitningomba Amade, Atay masak naiba miyoy kaya na maruoiba mitong lensing oike. Thouram gi sarukama oina leikol asida maruoiba mitong lensinga tongan-tongan mamakhalgi mahi chaba yaba pambi kaya suthake. Masida sunatana leikol asibu ngasi faubada hingnaba honarakliba garden asige manager ibochauba amade mafam asida thabak tawduna leiriba security guard yauna miyoy tara mari romda achamba khudol pot sing piduna ikai khumnaba utke. Hairiba leikol asi Padmashri Nabakisor gi machanupa MBA tamba loiraba L. Diwakarna kanna hotnaduna ngasigi fiba masi oirak pangamkibani. Ngarang Foundation Day numita yengba lakiba visitor singna leikol asida lakpada makoida fauba wakalon kayasu fongdoklamki. Akogi Rose Garden se ai ngasiga humlakti sure lakpa ado anirak phogje aina yengbada rose singje kitang salam deba ko ngasidi fugaina salamba maning makha tamna leramba saida ai thamoi sidaida mon yam khalle nusibagi hainingai leitana nusiba phungdongningai haita lejing sida ado lon thom dabani na ai yengaga halle ai masi ahanba horakpada amutang lame ngasiga anirak subani yam nungai ngasidi yamna phajana leirame yengbada yamna asuki matik phajarame ada hana leirambadagi amchu chawthombase masi kwaide nungai aduna masi tungkoina mioi pachingi punsida ngaktang matam pothabo oina sum yengbagi damakta leiribase mioi bada yamna kanaba ahal oibasingda wakhanse kitang ngauthonba koigi wakhan nungai tabba mayam do loina gauthonba ngambagi por am leibase masi ai kwaide nungai na ai hana thamjaningi Pung Tony Mongamani, Aduga Mapamsita Labisa, Aquina, Naki, Tamoigoeva, Nak, Awa Patapam, Haitare, Digi, Koigi, Pakang Shabising, Digi, Angang Singi, Wenazu, Mayama, Sonakan, Lumleko, Si Mayam, Tang, Lakpiraga, Miang Taviraga, Mayam Punanunga Minazia. Si Sumba, Tratuk Suba, Akoigi, LG, Rose Garden Gi, Sumba Yabusu, I had Queen Yam Pabo. Rose Garden gi lei banungda sale lei su mayam punamak sida khoi pulaga adumna pungning wafam thamdana sei tamina tobuse amuktasu amuksu phangjagi ne khanjei aduga yam nungai bami ku oina thamjage. Thouram aduki athoiba mitunglen oikiba kakching kendragi hanagi MLA Y Surchandrana miyoi bahaibasi mahakna pairiba phamda ikai khumnagadaba natte mahakna miyamgi damakta kathokpaga loinena tawriba thabakaduda yumfam oigadabani. Diwan karna MBA loiraba matung atay thabak tawdana masana masabu thabak pizabata natana miyoy kaya amaso thabak piduna makoigi imung manung puhanba ngambase pugning thogatningai ni haike. Tension atada lerba ngak nungai thopol leitraba ngak recreation facilities leitragadi migi punchiro apha wakal so khala roi pataba khala gani adu loina punchi su sangwe aduna ngasi Rose Garden achau pathoda amal loduna mayam sigi tension kongnaba mi bungaktang nungai naba wakal se adi waramba punma konba tawrise si akoi diwakar se hanana thagapta yai mongon nei matau tamaga aina kaksin garden am singotan hoji kaksin magi mayam mi yeng lai sin ngang relax ho lisri ana masigi thabak so achau service mani ana koi mayam punamna masi koi encourage tawgaduni harga ai babung bo masung ai no Diwakar masumoi bemabo hanana thagse. Amaromda leikol asigi mapusu oiriba naha oiriba MPA pass toraba diwan karna hai hawziki matamda inkhatlakliba mahai masing ningthina hairaba singna sarkar gi thabak haiba thidana masana masabu thabak pizaba haibasi afaba khongthangni lei thaba haibasi yamna kanaba pukning wakhal ingna thabak tawba yaba sinfam amani Manipur gi society da nongan madagi numit taba fawbada lei asi changraba yadraba ama oirakli Mahaki leikonda Rose Pambi Makhal Chatret Kayangkai gi mathakta lei masidas natana atay char kaya so semdana mapanda thadoknaba honare thawai yawba singna hiram sigi matangda khangning balairabasu mahaki maikai dagi angamba thakta mateng pangge haike 2023 dagidi akoina hoji akoigi garden gi akoigi kayus MC katang diversify tokwe maramdi akoigi visitors sing laga akoigi yengbagi mohutta akoina sida koi haitare koi hai lai
quality of product हायरदी प्लांट्स कुंबा मैम से अकोइना कोई होम प्रोटेक्शन कोई सागी से खदम है तो कोई से थाजरीबा रोज मखल से 650 वेराइटीज नि हम वेराइटीज लेवल वेराइटीज नातनी से अकोइना कमाई तोरगा रोज से कोइना प्रोपोगेट तो वाइट प्रोपोगेट मींस बडिंग तोरगा कोई दकी सही से कोइना अपा अपा रोज की मखल मैम से कोई पुथोपा होरगनी और हौबुसु हौरे अदगी मथंददी कोई मपान थादोपगी वाखलोन दा कोई कन संजली सी के रोज की सी सेक्शन अमा ओरजरगसु अतो वतोपा कोई अकोइना अदुम कोई बोनसाई गैलरी कोई हाइतारी कोई अरी अरी पाबी सिंजे कोई कलेक्शन तौरगा अदुम कोई से थमजरी प्रिजर्व तौजरी मरम दे कोई लीरे लीरबा कोई मणिपुर की अरीबा पाबी सिंजे कोई फाइ तौना कोई सिस्टम कोई छात्र जिंग अंगांग जिंग हौरे अंगांग जिंग कोई जंगन रगा चत्रगसु को मागी सिदा दुम लागा कोई अदुम पाबी सिंगे अदुम येंबा याबगी कोई स्टडी मटेरियल्स होना अदुम प्रिजर्व तौरगा लेजरी असिदना अतना कोई सिगी फ्लोरिकल्चर सिदा कोई कैरियर सेमिंग काबू सिंग कोई कैरियर गाइडेंस पीनबा कन